Haukiba September tang amadagi Haiduna Kuki militantsingna drone bomb sizinaduna Maitai khulsingda attack satharakpada nupi ama laikhidaba yauna miyoi kaya asok-apan nang halaba fauba Manipur Leingakna amadi Central Leingakna karisu khangjinadana laithokpa amadi Central Force listing humpu henba Manipurda thajilaktuna lairiba sting asina Kuki militantsinggi mathakta action amata laukhatabana maram oiraga Coordinating Committee on Manipur Integrity Kokomi ngasi Human Chain Chenduna Kholau kaya lauminasi haina phongdokhibagi matung inna ngasi ayuk pung 12 taba matamdagi numit yung pung 12 fauba tampakta leibriba tongan ba school college club maya paibi singna lambida thoktuna human chain semlaba matung micham miyam ngak pangamdaba Central Force sing khudakta halan khigadabani Kuki militant sing Leingakna terrorist ni haina lauthokadabani drone bombing gi thawong terrorist gi thawong ni India Leingakna Manipur da yengliba mi Yaningde amadi Manipur Leingakki pangdaba thawong Yaningde haiba pendaba kholau kaya lauduna Khongjang Changsinkhre Khoi chatra myam thola ga human chain sem memram jinga kan khoi kautuk tang ngang han khoi UN na thingba Russia ga Ukraine ga da war ta bob da drone bombing di sidana ba yahan da pose khoi Manipur pikhaba lamjida phur amana khoi gi maitai gi khunda drone bombing ji tawra kan da khoi khunja kaya khoi awa ba chaitheng nang mujing dina khoi nungai ta ba phongdok chabai ta du India Leingakna Manipur da yengliba meeting se अखोई यानिंगदा बो मैम अपुन बोइना खोलाव लौमिना जबने हाइजबने हाइतारे याम नुंथि नुंगाइते मचाजु बोर्डिंग दा लेबनी हाय मचादु नदब कुइरे हाइदना मपामदजु लाक्तब कुइरे हाइदना चचबनी हाय ताबदा याम नुंगाइते असिगुमलबा लालसे लोइसिनबियु अखोई मणिपुर से थोइबा Manipur ji thoiba thawong ka terrorist na tawriba si Yaningde haina phongdok sabani lana si thuna losan biu Kuki sing na tawraiba lan sigi matang adagi Central Force na tawraiba sigi mayam sigi tawraiba sing sigi mayokta Yaningda ba phongdok ko oina ai ningthemani oinam Don Bosco High School Langjingi assistant teacher ngasi ekhoina mafam asida human chain semliba si hauji thokliba Manipur da Togliba Kuki narco terrorist singna Manipur gi miyambu leita phung khangandaba amasung satra satri singase lengli sutamada yamna santi oina tamgadabado madu phangandabado madugi damta kokomi gi lising makhada aikhoi ngasigi human chain asi semjabani. The student of our Bradway English School stand here and make a chant for against now happening in Manipur. Manipur da hojik thoiba irang sigi matang da angang singna hadi kesu khangjadraba angang singsina ngasi mak lamjau ji da thoga santi gi paujen cheliba aduga Kuki militant singna ahoi gi hicham chamga praja kesu khangdaba singda sada drone bomb attack tawdana thoiba thodok sida ing chikpa hadi anemba irang puraknabagi damakta angang singsina human chain semibase kokomi na silangdana ase sigi matang sida government amadi Manipur government na khudakta thabak ta onthok biduna santi gi Manipur bu santi lehenbiu haibase haijai